Manipur Tangdu-Leitahandabada Myanmar dagi Meeoising Yaona external forcing Chennei governor Manipur Tangdu-Leitadaba Pibamama Uhelakpada Myanmar dagi Meeoising Yaona external forcing Chennei Haina governor Anusuya Wike na Pongdokre Wapamasi Imphal East District Laiba relief camp amada changjapam Lauragliba inmates singi Pibam Hakthengnana Yangsin Bachatkiba Khongchatta Governor Anusuya Wike na Pongdokibane Khongchat asida mahakna relief camp asida lanjena duna leiragliba Meeoising da hai mapandagi Meeoi khara sangsilakre aiba khanglei security forcing na nakhoigi safana bagida makhoibu fagatli haidaduna mapandagi changlakpa Meeoising na hojik oiriba phibam ase ohelakpani haina so inmates sing da phongdokhe Manipur da hojik oiriba law and order gi phibam makha tana hena sathirakadra haibagi chingnaba sing koganabagi damak governor na makha tana phongdokhibada Thi humbagi thabak sing leptana satharakpana oiriba phibam asi laksillaga nei mapandagi sangsilakiba Meeoising Manipur gi wangmada takthoklagani haidaduna Myanmar dagi lakpa Meeoising na Tangdu-Leitadaba phibam sing thogalle maram asina makhoibu athingba piragani haikhe loinna army CRPF BSF amasung police sing dasu Manipur gi mapandagi sangsilakpa Meeoising gi mathakta laukhatpam thokpa thabak sing laukhatnanaba mahaki maikaidagi pauktak pikre haina su phongdokhe panba yabade Tha asigi amada Chief Minister N Biren na May ahumdagi Manipur da leptana thorogliba thoganingdaba thogdoksing asigi marumda mapan gi khut yaure haibagi ingit pikhrabane Chief Minister N Biren na phongdokhibagi matungin na kanglup maselgi irang sing asida mapandagi khut sing yaure haibaga loinana masimagna state asida thorogliba thogdoksing asi pre plan amasu malalle haibagi waphamsu phongdokhrabani haina report tawrakleng